Agi Mairagi saitegi phongdorakpa wafamda mikok thiba lakpa official sing boycott tawgani numit taret nigi manungda cabinet mi famduna census yethoknaba warep lawgadabani haba wafam silak lewja wafam asi ekhoi gi handakta nauna famki be assembly gi session adudha ekhoi gi census se yethoknaba pukhot kiba wafam si matangda kaimta khanaраktaba aduga ekhoi gi illegal immigrants sing khandoknaba committee ama semduna ekhoi gi khandoknabagi mikok khandoknabagi thabak sigi lawkhatnaba thabak tawsi habasigi matangda ekhoi gi handaki chathakriba session asida karigumba wafam ta khanaраktaba anoba lengaksina asigi matangdagi wafam asi lakhibani aduga makada na wafam asiga mari lenana aikogi deputy chief minister Losi Dikona phongdokiba wafam da tongan ba organization kayagi maikadagi pukhalakliba wafam asi lumna lawi loinana state government ki oina su aikogi masigi matangda chapchaba phireb ama launana ba kopna khanari haiba wafam su phongdorak lioza pulap oina pause pulap oina yengbada kari wafam de thambi tumi akogi Deputy Chief Minister aku cuti kau rasa pun tupi kere. Manipur ki lengang nak census ki matang dah yang kumpulan khandari na. Ado tab dengan tengok tiang nama nak udur pajet. Hendak faham ke apa ki budget session assembly dah suka. Assembly ki ki member orang macam sama yang pun mangna ki important oi badi asini lalu kasi han khana gadam neba. Ado opposition tu ruling ni mereka jadi macam tu min election buku mau tahu gile. Hai bagi mong manbra hai na min hanggar iko. Simukti apian oi de. Kwai le ba ki issue je kari issue no hai baji manipur thoi ba la chilo chen ba na ba tangu ta manipur hen ba aruga census sai ba sai tra ge to ruba dak pine haudur be se census ni om chuma to ba mi ba na hana ko gi apo pot ko gi cha ba ma chinjak cha ge da boyan yaubra hakchang sok bo yaubra mangno yaubra hai ba apo ba chinjak cha sai de na adwai taruga ko gi manipur sna kari ko gi kano da sangre illegal immigrant na hajin gira ha maya pot khundala ta le shin gira adu masina ko gi mikok tiba joksin ge tare ka du de ge ha ba chana sarkar gi mudu hana priority on thamgodam ne ba adu hana fajana khatok bo oira lo lu ka mikok tibi thaba ga ko gi chatha gadam ne ba masina sarkar na fajana masina ko gi puning sangna yan maru oina apu lawru wada gadam ne ba adu bo hana assembly session da phaw da ruling am chu operation ani ge marakta basim amatta oina yam lumna khalaga pugala assembly what app ko lawru ka center government da taksin gadam ne ba adu origadi manipur miano kuba kudana hara godabne ba adu mukti ko na pamro ko tawkide yengbiu ningsingbiu yengbiu india manung oreba india citizen oreba india gi amada amatarok chatin taw phawda ko gi ilp ha inrai permission chem phawda ko gi sadali ne ba simrungda si karigino haibadu yu subaina state amaga bar citizen namna sarok chatin taw ko chan leri adu mar khunda lai ta dra jum kai sajanna la shin lai ba adu ki inrai permission chem manipur rati india state ko chadri ne ba adu punamak adu manipur ka dori mayam ra gintong nari bani mayam rom de irang thukla leba mayam sele ki chai ya gi mamang de manipur changching gi mayam punmo da khunda lai ta sin na le sin gre adu ching pat ching mayam ko thok tuna popi thabak cha thare hai bisi karino hai ba da masi hiram si matang da yam kumna thijla ka na ko price pi ba ya ri ji manipur gi akoi gi ha na gi mamang gi chief minister nong thongum biren masa mag hai ro ne manipur ko gi hengalai ba ko ge ko ge bitok ki basing ari manipur hengalai ba ko kunta salai ba ya puna umung kok top sang sini sahi ma da mama amana macha bo ko ge tra ba pui kan habi mo adu bo de ko yori he ba je masa amana fadana mana phungdo khra bane ba ai jai je si misa phungdo khra bane adu manipur da mitom na khuling na yumdang na kaina ba na oire lau ma pu yong tan bu na mitop sing na ko ye ta thuk dum phim da lei re habi lei ne ba adu na ni adana majana sigi akui mitop ki patana mitop si khadok khra matungda akoi gi mikok thibagi ko thabuk chathibiu haina tawri syam chumna adana ngarang bodara akoi gi ima gi maira gi akoi gi kamphela akoi ore akoi gi tia sujata yam phajana man bamik to domena thammi man haya chumne abo akoi ni ima gi maira na manpu gi mayam na jfg na mayam takshin na lai bje achum khongthang ni adana masi tabi tarba mikok thiba lak pa ge ko lai bank official ati lak mayam do lak tar ge modu boycott to gi khong sing ni hai ne bo mama nge de gi hong no yong ko gi emsu ban pu gi mahiroi lup gi ko gi le de emsu na ko on ban pu so jan nen ko aduna si go back foreigner law duna si ki akoi chang thilak na lak ram ne bo adu ma mya adu ba satri sing i ho odu da luchung ba ni lai gi dram ne bo adar manipur bharat tinggi ba matam tinggi ba kening ge gi masi mitop khatok na ba adu tok jol ba chang gi ma gi chan ba gi adu ko ek lai jadra lai mi ne ba madu bharat tinggi ba di madu kwang kong sai dra mang gi wa da ne ba madu hanjan han bi wa hai ba ne
ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤꯇꯣꯞ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯈꯟꯗꯣꯛꯅꯕꯒꯤ ꯊꯕꯛꯁꯦ ꯃꯁꯤ ꯍꯥꯟꯅ ꯀꯪꯊꯣꯛꯀꯗ ꯍꯥꯏꯕ ꯆꯨꯝꯃꯦ ꯑꯗꯨꯒ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤꯕꯗꯤ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯂꯩꯉꯥꯛ ꯑꯁꯤꯗ ꯂꯩꯉꯥꯛ ꯄꯥꯏꯕ ꯌꯥꯎꯔꯤꯕ ꯁꯦꯟꯇꯔꯁꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯚꯔꯆꯨꯋꯦꯜ ꯈꯨꯠꯊꯥꯡꯗ ꯋꯥꯁꯛ ꯂꯧꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯏꯕꯦꯝꯃ ꯅꯤꯇꯥ ꯀ꯭ꯌꯨꯖꯦꯟ ꯃꯁꯥꯃꯛ ꯗꯤꯄꯨꯇꯤ ꯁꯤꯑꯦꯝꯅꯤꯀꯣ ꯗꯤꯄꯨꯇꯤ ꯁꯤꯑꯦꯝ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯌꯦꯡꯉꯨ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯊꯣꯡꯉꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯇꯔꯥꯃꯥꯊꯣꯏꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯄꯨꯕ ꯁꯥꯏꯀꯜꯒꯤ ꯈꯣꯡꯆꯠ ꯑꯃ ꯆꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯂꯥꯟꯁꯤꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯊꯤꯡꯉꯤꯅ ꯑꯗꯨ ꯀꯔꯤ ꯀꯣꯇꯨ ꯑꯃꯁꯨ ITLF ꯀꯔꯤ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯕꯐꯔ ꯖꯣꯟ ꯂꯩꯔꯤ ꯅꯣꯏ ꯆꯪꯖꯔꯣꯏ ꯍꯥꯏꯅ ꯂꯥꯎꯔꯛꯑꯦꯕ ꯑꯁꯤꯒꯤ ꯄꯦꯁ ꯏꯁꯇꯦꯠꯃꯦꯟ ꯊꯣꯛꯇꯅ ꯐꯣꯡ ꯂꯥꯎꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏ ꯗꯤꯄꯨꯇꯤ ꯁꯤꯑꯦꯝ ꯅꯤꯇꯥ ꯀ꯭ꯌꯨꯖꯦꯟꯅ ꯍꯥꯏꯗꯦꯕ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯕꯐꯔ ꯖꯣꯟ ꯂꯩꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤ ꯕꯐꯔ ꯖꯣꯟ ꯊꯝ ꯌꯥꯕ꯭ꯔꯣ ꯑꯩ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯦ ꯃꯅꯤꯄꯨꯔ ꯕꯐꯔ ꯖꯣꯟ ꯔꯦꯠ ꯖꯣꯟ ꯂꯩꯇꯦ ꯁꯤ ꯀꯩꯅꯣ ꯃꯥꯂꯦꯝ ꯊꯣꯡꯉꯥꯝꯅ ꯃꯥꯒꯤ ꯁꯥꯟꯇꯤꯒꯤ ꯈꯣꯡꯆꯠꯅꯦꯅ ꯃꯥꯅ ꯆꯠꯆꯔꯨꯕꯗꯣ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯍꯥꯏꯕꯅꯤ ꯑꯃꯠꯇꯅ ꯍꯥꯏꯅ ꯆꯪꯕ ꯀꯔꯤ ꯀꯥꯏꯒꯦꯅ ꯃꯥ ꯂꯥꯎꯒꯗꯕꯅꯤ ꯀꯨꯀꯤꯒꯤ MLAꯁꯤꯡ ꯂꯣꯏ ꯂꯥꯎꯒꯗꯕꯅꯤ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯩ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯨ ꯂꯥꯎꯗꯦ ꯑꯗꯨ ꯂꯥꯏꯔꯅ ꯑꯗꯨ ꯃꯥꯂꯦꯝ ꯊꯣꯡꯉꯥꯝꯅ ꯑꯗꯨꯗꯒꯤ ꯅꯤꯡꯕ ꯀꯥꯏꯅ ꯍꯟꯗꯣꯛꯂꯀꯥꯟꯗ ꯃꯥꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯇ ꯄꯤꯖꯒꯦ ꯍꯥꯏꯅ ꯆꯪꯉ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯃꯌꯣꯟꯃꯛꯇꯗ ꯄꯨꯂꯤꯁꯅ ꯐꯥꯔꯀꯥꯟꯗ ꯃꯥꯕꯨ ꯆꯤꯐꯁꯨ ꯎꯅꯍꯟꯈꯤꯗꯦ ꯑꯗꯣ ꯄꯨꯂꯤꯁꯀꯤ ꯈꯨꯠꯊꯥꯡꯗ ꯑꯩꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯁꯤꯟꯅꯔꯝꯃꯒ ꯅꯤꯡꯕ ꯀꯥꯏꯅ ꯍꯟꯈꯤ ꯌꯦꯡꯉꯣꯕ ꯑꯗꯨꯅ ꯂꯩꯉꯥꯛ ꯄꯥꯏꯕ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯨꯀꯤꯒꯤ ꯑꯩꯈꯣꯏꯒꯤ MLAꯁꯤꯡ ꯃꯌꯥꯝ ꯑꯗꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯐꯖꯅ ꯍꯥꯞꯄꯤ ꯃꯩꯇꯩꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯅꯤ ꯑꯗꯨꯅ ꯉꯁꯥꯏ ꯀꯩꯅꯣꯅ ꯔꯣꯁꯤ ꯇꯤꯈꯣꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯏꯌꯥꯝꯕꯅꯤ ꯏꯌꯥꯝꯕ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯄꯤꯕꯤꯔꯛꯑꯦ ꯑꯗꯒꯤ ꯀꯨꯀꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯤꯕꯤꯔꯦ ꯅꯥꯒꯥꯗꯒꯤꯁꯨ ꯗꯤꯄꯨꯇꯤ ꯁꯤꯑꯦꯝ ꯑꯅꯤ ꯄꯤꯔꯛꯑꯦ ꯑꯗꯨꯅ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯀꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯍꯥꯏꯔꯤꯑꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯃꯅꯤꯄꯨꯔꯗ ꯕꯐꯔ ꯖꯣꯟ ꯂꯩꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ITLF ꯑꯗꯒꯤ ꯀꯣꯇꯨꯅ ꯂꯥꯎꯔꯛꯄ ꯑꯇꯩꯒꯤ ꯏꯁꯇꯦꯠꯃꯦꯟ ꯊꯣꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯀꯔꯤꯒꯤꯅꯣ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯀꯩꯒꯤꯅꯣ ꯀꯔꯤꯒꯤꯗꯃꯛ ꯍꯥꯏ ꯌꯥꯕ꯭ꯔꯣ ꯃꯅꯤꯄꯨꯔꯗꯕꯨ ꯀꯅꯥꯗ ꯑꯩꯈꯣꯏ ꯕꯐꯔ ꯖꯣꯟ ꯂꯩꯕꯅꯣ ꯍꯥꯏꯕ ꯍꯥꯏꯅꯕ ꯁꯤꯕꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯒ ꯂꯩꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯈꯨꯜꯂꯤꯡꯕ ꯑꯗꯨ ꯑꯣꯏꯔꯒꯅꯦꯕ ꯑꯗꯨꯅꯅꯤ ꯑꯩ ꯍꯥꯏꯖꯅꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅꯁꯨ ꯐꯖꯅ ꯃꯥꯅ ꯐꯖꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯁꯤ ꯃꯤꯇꯣꯞ ꯍꯦꯟꯖꯜꯂꯛꯄꯒꯤ ꯁꯤꯅ ꯍꯥꯏꯔꯕꯅꯦꯕ ꯂꯣꯏꯅ ꯈꯪꯉꯕꯅꯦꯕ ꯑꯗꯨꯅꯗꯤ ꯑꯗꯨꯅ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯃꯇꯥꯡ ꯑꯗꯒꯤ JFDꯅꯒ ꯆꯪꯁꯤꯜꯂꯛꯏꯕ ꯃꯌꯥꯝ ꯈꯣꯡꯖꯪ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯏ ꯈꯣꯡꯖꯪ ꯑꯁꯦ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯜꯁꯤ ꯌꯨꯝꯊꯪ ꯍꯣꯏꯅ ꯀꯥꯏꯅꯕ ꯑꯣꯏꯍꯟꯒꯨꯝꯁꯤ ꯑꯗꯨꯅ ꯃꯁꯤ ꯃꯤꯇꯣꯞ ꯍꯥꯟꯅ ꯈꯟꯗꯣꯛꯑꯀꯥꯟꯗ ꯁꯤ ꯂꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯦꯟꯁꯁ ꯇꯧꯁꯤ ꯍꯥꯏꯕꯅꯦꯕꯀꯣ ꯁꯤꯃꯨꯛ ꯐꯖꯕꯁꯤ ꯀꯩꯗꯒꯤ ꯁꯤ ꯈꯣꯜꯂꯥꯎ ꯆꯨꯝꯕ ꯈꯣꯜꯂꯥꯎꯅꯦꯕ ꯁꯦ ꯑꯗꯨ ꯅꯠꯇꯅ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯁꯦ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯄꯥꯏꯔꯤ ꯚꯥꯔꯠ ꯁꯔꯀꯥꯔ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯔꯀꯥꯟꯗ ꯅꯝꯐꯨꯗ ꯍꯦꯟꯅ ꯃꯣꯏꯅ ꯑꯩꯈꯣꯏ ꯍꯦꯛꯇ ꯁꯦꯟꯁꯁ ꯇꯧꯅꯤ ꯍꯥꯏꯕ ꯆꯪꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯀꯥꯡ ꯆꯥꯏꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯒꯅꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯕ ꯇꯥꯔꯒꯁꯨ ꯃꯃꯤꯡꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯣꯏꯒꯅꯤ ꯑꯗꯨꯒꯨꯝꯕ ꯂꯩꯉꯥꯛꯇꯨꯒ ꯃꯤꯌꯥꯝꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯔꯥꯞꯄ ꯃꯔꯤ ꯂꯩꯅꯔꯛꯀꯅꯤ ꯑꯗꯨꯅꯗꯤ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯑꯁꯤ ꯑꯩꯅ ꯍꯟꯖꯤꯜꯕꯗ ꯇꯥꯏꯕꯪ ꯃꯄꯤꯌꯨ ꯈꯣꯜꯂꯥꯎꯅꯤ ꯈꯜꯂꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯁꯦꯟꯁꯁ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯤꯇꯣꯞ ꯍꯥꯟꯅ ꯂꯣꯏꯅ ꯈꯟꯗꯣꯛꯄꯤꯔꯣ NRC ꯀꯥꯏꯅ ꯇꯧꯕꯗꯣ ꯂꯣꯏꯅ ꯈꯟꯗꯣꯛꯄꯤ ꯂꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯁꯦꯟꯁꯁ ꯇꯧꯕꯤꯌꯨ ꯍꯥꯁꯦ ꯏꯔꯥꯡ ꯂꯩꯕ ꯂꯩꯇꯥꯗꯕ ꯚꯥꯔꯠꯀꯤ ꯏꯁꯇꯦꯠ ꯀꯌꯥꯗꯁꯨꯀꯣ ꯑꯗꯨꯃꯥꯏꯅ ꯁꯦꯟꯁꯁꯁꯦ ꯌꯩꯊꯣꯛꯑꯒ ꯇꯧꯈꯤꯕ ꯂꯩꯔꯤꯅꯤ ꯅꯣꯔꯠ ꯏꯁꯇꯁꯨ ꯑꯣꯏꯔꯒꯁꯨꯀꯣ ꯑꯁꯥꯝ ꯑꯗꯒꯤ ꯃꯤꯖꯣꯔꯥꯝ ꯑꯇꯩ ꯂꯩꯔꯤꯅꯦꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗꯒꯤ ꯆꯍꯤ 3 ꯌꯦꯡꯕꯤꯔꯣ ꯀꯥꯡꯒꯣꯛ ꯆꯥꯏꯔꯤꯁꯦ ꯁꯤꯗ ꯀꯃꯥꯏꯅ ꯁꯦꯟꯁꯁ ꯇꯧꯗꯣꯏꯅꯣꯕ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯀꯣꯛ ꯊꯤꯗꯣꯏꯅꯣꯕ ꯁꯤ ꯈꯟꯕꯤꯌꯨ ꯑꯗꯨꯅ ꯃꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯒꯗꯕꯅꯤ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯁꯦ ꯑꯆꯨꯝꯕ ꯇꯧꯏ ꯇꯧꯗꯦ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯗ ꯈꯪꯗꯣꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯂꯣꯏꯁꯤꯜꯂꯛ